ꯑꯩꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯁꯤꯂꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯕꯥꯕꯟꯒꯤ ꯆꯪꯐꯝ ꯃꯦꯟ ꯒꯦꯠ ꯃꯛꯇꯗꯅꯤ ꯍꯥꯏꯔꯤꯕ ꯃꯦꯟ ꯒꯦꯠ ꯑꯁꯤꯗꯒꯤ ꯆꯪꯈ꯭ꯔꯒ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯕꯥꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯕꯥꯕꯟ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒ ꯌꯥꯝꯅ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯔꯥꯖꯕꯥꯔꯤ ꯃꯅꯤꯄꯨꯔ ꯕꯥꯕꯟ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯡꯗ ꯈꯔꯗꯪ ꯊꯝꯖꯒꯦ Shillong hek panbaga lamdam asigi miyamgi thamoida haukiba kumja lishing amaka chamapan nifuga mapan gi September kunga matoida Manipur gi ningthau maidingu Buddha Chandrabu Dominion India na namduna Manipur bu India da tinnana ba merger agreement ki khutgek pihan ki ba haibasi kawamdana leinari bani asigumba lamdam asigi puwariga tatna thana ba yadaba mari leinari ba merger agreement tauna ki ba matamda ningthau Buddha Chandra house arrest tauduna thamki ba mafam oiriba Shillong Red Land hairaga sukhangnariba Laitum Kharada Lairiba Manipur Rajbari natraga Manipur House ki hojik oiriba fibamdi mapu pandraba khangpokshang amaga pangkhak oire Manipur House del boundary si yamna chawrami tam government yengbi dabadagi tam khopchalakpada si khar pixel abani Meghalaya is very strict against the land, against the property, against the law and order, not like Manipur. It's quite different. I can say this straight away. House asiki oiriba phibam asiki matangda Impact News na yengsilubada mafam kayada nongyuba zinga amati railing phakaiba uba kaya akai atoi thokpat yawramki madugi mathakta matam kayadagi yengsinbidabana phaklang amadi ukhong oiriba yumbi sing sumchari House asibu mari leinaba authority natraga department na mityeng changli hairaga su house asiki konthongda Manipur Vawan haina thapa signboard amaga house asiki mamang thangba changphamgi ukhong amada Government of Manipur Vawan letterbox haina thaba letterbox amakhak natana house asida Manipur lenga ki oiba posak amata leiramba thengnade masina takpadi house asi Manipur lenga na mityeng changre haibada ngakningai oide haibasini I'm majestic or I am President Lerami. I did Tomagi like Pamtopa, Mam, the Indian state, the princely state, Mam, the Kaim the Canada in Tonga Chaptana Mana, Yam prestigious or neighboring states, Mamgi, can only Mam Race, Jaminar Mam Race, Sydney Housley, a quick hector, they say Sydney Housley. Don't talk that way. Among the university goes, so not on the listener, business house. Mam said Punamax, Rupsi House, Bogli House, and later me. I'm letting him say, Jaminar, Punamax, Manipur, I take him. Manipur House asingak senanaba mioi amabu caretaker gi pham haptuna lehalakli adubu laibak thibadi caretaker gi laifam oigadaba quarter thambidabana house asibu mayum oina chahi tararom gi mamangdagi sizinaduna lakli house asi ka mangarom leibagi manungda supnatagi mamang thangba ka amakhaktama office oina thamlaga ka ataina imungi chakshang tumpham yauna hiram kayada sizinari madugi mathakta office oina sizinari ba ka asida caretaker gi imungi potlam kaya amasu thamjilli Government gi employee ama thami si akhoi gi historical oiba yaba akhoi gi heritage ne thamba yaba mafam sida laisalle haibadi quarter ma sembiraga magi adu laihallaga sigi mafam jin akhoi gi Manipur lakpa matamda thaina gi lairiba historical facts ma'am do utpiraga display tawtaraga di akhoi ju chawthokningai phawgadobneba adum historical fact ma'am jo day by day it's losing is lairiba phibam yengo si mi mamang na khoi lakpum te Manipur House ne ga habda khoi ikai je Thawong asina lamdam asigi puwari ga mari leinari ba house asibu hena masak thihalle loinana lamdam asigi heritage site ama oina thamgada ba house asida matau karamna caretaker gi imung manung lehallamli banu haiba asisu hangningai oiri haukiba chahi kaya gi mamangdagi hairiba house asi sembinana ba mioi kayana lenga ki pukning chingsinduna laklibani madugi mathakta media na su fibam soklaba house asigi matangda hanjin miyam da akli lengakna semjin sajin ba leivra haina caretaker gi imung manungda hanglubada masana sel putoktuna sembana tana lengakna sembati yate haina paudamlaki fibam asi yauraba fawwa lengakna tuminna leisin ba haibasi lamdam astiki puwari masak khangdabani miyamgi waka tadabani haina lauroidabagi maram leite akhoi sigi phibam se am ningaite ba jadi Manipur House and Nagaland House lei ama lei moi ju kyam phajana thammi mo kaino khoi tawri se kari gino nam ningaite ba phibam thiam soe adu ngaite adu Manipur government ma se khara yengsen bidami adu iwane khoi khara adi just floran phona ma si kari kari lei su kari tha ba khoba ja to ko po me am tawri se khoi su tawlingi do han tawlingi adu kain tawdre
Nakalamarom da Ningthau Churchan amasung Buddha Chandrana Walausang Sagol Thampam amadi Lanmi Thampam oina sizinaramba sanglen ahumsu Hauzik Mitei Furupki imung ahumna sizinari Sanglen ahum asigi manungda Lanmi Lainaramba Sanglendi Ningthau Buddha Chandragi matamda Manipur House ki agent oiramba Assam ki Kasardagi Konthauzam Premanandagi machasingna Lainari aduga Walausang ki Sharuk Tangkai amabuna Manipuri Students Union Shillong ki office oina hauri Hairiba imung ahum amadi Mahairoi loop asina house asida leitrabadi Manipur House asi mafam asigi mioi amadi Meghalaya lengakna loksin kiduna mangkiba yabagi akibasu leiri Lady invention sina yamna nungsina himse adi akoi ning thok kunung ni akoi Manipur gini mase mi na lobu yaro ina madugi fight to boni masi tamota masi chame am tan akoi mana li to kha bayam si amak to court ta ka khona masi tamota case to na lep ne ba piba yaro ina madugi ne ba 25 years quarter of a century machi ki case fight to be matam changhe ba akoi tamo do lai hidre ko mana am kana masi sida koi imai matungda imana case mana kan to bone handle to bone ba aduna yang wana masi si case ngam ki ba masata ta Manipur lengak na mityeng changbi duna ningthi na ngak senbi dabana Manipur House ki lamkhai sharukta Meghalaya lengak ki Auditor General na hauki bachahi kharagi mamangda lokshin duna office pawba sajin khrabani masi pawba da Manipur lengak ki mari leinaba minister yauna angam athau singna yengsilli semjillagani haina matam gi yanaba miyamda moithem tawduna leire lamdam asigi puwari gi langai oiriba Manipur House pu semgatana leithokpa asinadi yaitong phamdongba singi manungda yengsinnaba amadi sayen ngayen na jingbagi thawong chatharabra haibasi miyam gi thamoida faunadaba nate Dito to ko si buda na manas ka tadi khal di so ko hore but not much ri loiraga ri soise unfortunately akan rojit maharaj ka tagi di pungsoi soru pani kaina bu mukure lai lam ji ma ji loi on thoi suppose ma ki drinking habit lai kari lai alcohol gano lai adum me am to ma expense mit to number tamang tamate any wal paisa se ma thabak the property lo pung yon thok pani ba asigi downfall si de horo pani ba mase da tan da gi threat to woga kari ga khoi se ase moi gi khasi gi moi gi gunda me am purakna moi ji meghala moi mafam ni na moi na ngam ngani na me am sine thado on hai bane ba khoi da khoi thado oi mase de khoi Manipur gi own property ni mase de khoi me no anta di meghala government ki oram da mi meghala house oram da mi base Manipur House ka shu oram moi Amarom da Meghalaya da leiriba Assam, Nagaland, Mizoram na chingba state singdi ningthiraba housing saduna masagi miyamna Meghalaya state lakpada lamthungpham oiduna nungaina sizinari karigumba Manipur lengakna maril leina Manipur House ki akoibada tonganba house ama sarabadi lamdam asidagi state asida mahai masing tamliba mahairoi amasung lalolitik tawriba singda hena kanaba pigadawribani loina na hauzik leiriba phibam soklaba Manipur House asina nauna semjin sajinduna heritage site oina thamlabadi malem pumbada lamdam asigi miyamna chawthok chaba pokani asigumba chairak asida Chief Minister Nongthongpam Birena Shillong da leiriba Manipur House semgatlagani haina haukiba numit kharani gi mamangda paumi singda phongdokiba leikrabani adubu Chief Minister masana phongdokiba wafam asi ngakna thabak tawrakadra natraga ngai hakki chinhai oina haikibara haibadudi yengba tari Nagaland House yung lang trick lang lem ni Assam Mizoram House Arunachal House yung view mayam na tourist maina koi government na kitang miyeng tabita agadi sida kana du je mayam Manipur la aga haji ngasi leibam leita na koi satra sing mapan lakpa sing pacha adu to bada mayam je kuchu wae ba du Manipur government community hall ma hostel ma mayam na sanis mai sata agadi wafam thokte ba tham de lupa kontra tham du kutra nifu pinari mayam ma aku ji gdabanga moidino sinida ngasi gi lengak chubli pai ba miyam gi damok tani hari Chief Minister N Biren Singh na thing na miyang changbira kanda Manipur gi history moina yamna historic orba mafam ase yamna phajaba mongda yamna phaba mongda sengat piu hai mafam asi akhoi gi puari ga mari laina ba adugum mafam ma oibani na hojik leiri ba government sina masida miyang changbira ga karmai tawduna masi historical site amoina sengat pa yagadage amusung masiga sagonari ba semdok pa sadok pa yaroi da badumba puari dubu hojik ki mirol amadi hogolakadori ba naharol singda khangan boina mafam asi historical site amoina sengot na bagi damakta adugum athu miyang changbi Manipur Major Agreement ga tana thanaba yadraba mari ama lainariba Shillong da leiriba Manipur Rajbari natraga Manipur Baban hairiba sang asi Manipur lengak na matam kaya gi mamang gi jection duna la hairiga su mafam sibu ngak senduna leiriba caretaker na hairiba Rajbari asigi ka manga leba gi manungda ka ama khatama office oina season araga atopa ka singna mahaki oiba imung manungi oiba
loina sizinoduna leiri hariba asi manipur lenga na matam sana miyeng sangduna mahaki oiba tongan ba leifam ama pibiragadi rajbari asi puaragi tangka ama oina yamna heritage site ama oina yamna ningthina thamba yabagi khujong chaba adu leramgadabani adubu lenga na miyeng changdabana maram oiraga ngasi hariba rajbari gi phibam asi nomogi lekha taraknabagi masak ama oihali nakal amromda manipur babal asibu sahi kya gi mamangdagi ningthong haktaktagi ngak chenduna lairakpa masigi agent oina lairamba kothau jom pramananda hariba agent adugi imung manungna masibu ngak chenbada lawgiba thawang adubudi ngasi phabu manipur laingakna karigumba hiramata miyeng changbidri maram aduna manipur laingakna hariba rasbari gi phibam masi matam sane yengselongdragadi Shillongda manipur babal ama lairi habisi manipur miyamna tamna kaw khiduna manipur gi puwari dagi hariba manipur rasbari gi khongol asi mutkhiba yabagi yamna sauna akiba ama lairi pawdam jariba RC mangangsa impact news Shillong